Handak Pakistan amadi India gi marakta oikiba hyper tension ato adugi matakta Houjik su amana hunnaba masigi tension asi chathari masigi marakta Pakistan gi manungta yamna chawraba protest ama tawki madudi Imran Khan bu thadok tabi yaroi haiduna yamna sathiba protest ni aduga maraksida Imran Khan bu hatpagi assassination gi attempt su tawramle sini asugum wafam ke ani thokliba so Pakistan asida su makoi masen da momong ni oirise aduga Pakistan da Houjik tawrise Imran Khan support kharaga aduga makoi gi army se overall ni Pakistan ki power se army ki makhutta lei hai ni aduga makoi na back tawbani Shahbaz Sharif ki government ase so chairak sida Imran Khan se release oibagi phibam ta lakrobani madudi makoi ki cabinet ta su yamna kana demand tawrakre madudi Imran Khan bu thadok u aduga mayam public maximum public na mabuni yari se aduna country asigi problem la ko matam da mak bathau tai haiduna adu bu Shahbaz Sharif ki government na mak bu hekta kadai degi thadokani maram di mak kharak pa hare se mokoi ki government da problem lak pe ki wafam ni aduna pel Houjik pu phanglibra phangdra Houjik pau bata confirm ma se thadok le hai bi pau ta de so matam da Imran Khan ki ngakthi siam chapsal laklaba amati mak ki government se down to ka mak ki party ase obsolete ohelaga atopa government na ka khraba tung asida Imran Khan hairam ki wafam madudi aikoi gi country ase mong di charak loi problem ahum jaun oirak pe ai ahan badar bankruptcy oirak pe ai aikoi gi country gi economy se amna down oiki pe ai madu tap no oirak kre amti pochei tang ba kot pe am oiki asigi matu da man hai ki madudi denuclearized nation am so oiki pe ai nuclear power country mo pe tar ga di madu gi status to maintain torak traga di denuclearized to ki basu khangmungam panati masi wafam suman hai ki adu ki matung da aikoi gi masen da matang fight Pakistan ase saruk ahum thokna kai ki bai chance lei haina sumak mention tawki matam gi wani aduna Pakistan masen ase mong ni Pakistan gi army sing ase Imran Khan gi party makoi biate Shahbaz Sharif ki kanglup ase thagli adubu Pakistan ki army gi manung dai so chung obo officer ka na amakka army gi wasi yatana Imran Khan gi supporta angpa yawisni aduna halwa gum kre makoi ase loini tei senatra mogom ni oise makoi manung da su chalei ne bi wafam siam na palli aduga army ta tana makoi gi navy leiri air force leiri masigi chor officer list of officers makoi asina Imran Khan bu thangli cinema ki support ta PTI gi support ta tweet character tawrak li sini aduna Shahbaz Sharif amadi makpul laga makpu jail ta hapki bani amati awab tan ki bani haiduna so Houjik makoi gi army gi oigera navy gi oigera air force gi oigera chor officer singa se masina Houjik chuk am kana hairi sini Imran Khan no mudi lakhi gani amati 60% 70% Pakistan ki public na Imran Khan bu yai no manatre no ma ki government ase lakpagi damakte ready ni amasung tijap su oisini hore Pakistan ki manu ase yamna charang khainang dari Pakistan ase India ki saruk ohum thokpagi saruk ama khaktani chawrise aduga Pakistan ase saruk mari thokna province mari thokna khaidogi saruk amana Khyber Pakhtunkhwa kawi amana Baluchistan kawi amana Sindh kawi amana Punjab kawi province mari asna pullaga Pakistan ne adubu angakpadi province mari singki mi singa se ethnicity Muslims oiraga su ethnicity lon culture purma se tongan pa lon mana da Pakistan ki awang thangbada leiri se Khyber Pakhtunkhwa masida Pakhtun hariba kanglu wasilai makoi gi mi singa se Afghanistan da leiri pa mi singa siga almost mane jati ase mane aduna 1959 da matamdugi Afghanistan ki prime minister amadi Pakistan ki prime minister se masipur laga Pakistan Afghanistan se ekta punjan grasi achuba country mo hen krasi aikoi gi su defense na khoi gi su defense mong am da chathan krasi ai da makoi am da chawla plan ama san da re adu kari gum boiram laba makoi se India go ne chawla treat am boiram bani Houjik ti Pakistan gi tongal bani adu gi matung da Afghanistan na tongan ni Pakistan manu su Baluchistan kanglup se tongan na aikoi leijarake haidura yam na akan ba combat ni makoi na torise government gi against ta som da Khyber Pakhtun makoi asisu mongam ni santi na ti asum haina kari gum ba matam da 1951 ta Pakistan amadi Afghanistan se pulhalasi haina tawrubase masi Pakhtunkhwa ki mi sing asina pam da aikoi gi nakoi gi leijako aikoi leijaki haidura aduna madugi plan ado program ado khatlamba Afghanistan ki ma ki prime minister amadi family da punna hatokhisini haris assassinate tokhisini
ꯃꯈꯣꯏ ꯁꯥꯟꯅꯗꯤ ꯁꯥꯟꯅꯔꯦ ꯄ꯭ꯂꯥꯟ ꯑꯁꯦ ꯑꯐꯒꯥꯅꯤꯁꯇꯥꯟ ꯄꯥꯀꯤꯁꯇꯥꯟ ꯄꯨꯜꯍꯜꯂꯁꯤ ꯀꯥꯏꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯗꯦꯟꯖꯔꯁ ꯄꯣꯏꯟꯠ ꯑꯃ ꯑꯣꯏꯔꯝꯒꯅꯤ 1947ꯗ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯈꯥꯏꯗꯣꯛꯅꯕ ꯃꯇꯝꯁꯤꯗ ꯈꯩꯕꯔ ꯄꯥꯛꯇꯨꯟ ꯃꯁꯤꯒꯤ ꯀꯥꯡꯂꯨꯞ ꯑꯁꯦ ꯃꯈꯣꯏꯁꯦ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯁꯨ ꯆꯪꯅꯤꯡꯂꯤꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯔꯦꯐꯔꯦꯟꯗꯝ ꯑꯃ ꯁꯦꯝꯈꯤ ꯃꯗꯨꯗꯤ ꯄꯕ꯭ꯂꯤꯛꯇ ꯍꯪꯁꯤ ꯃꯈꯣꯏ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯅꯤꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯅꯤꯔꯥ ꯃꯦꯖꯣꯔ ꯄꯕ꯭ꯂꯤꯛꯅ ꯄꯥꯀꯤꯁꯇꯥꯟꯗꯤ ꯂꯩꯅꯤ ꯍꯥꯏꯁꯤ ꯑꯗꯨꯕꯨ ꯄꯥꯛꯇꯨꯟꯒꯤ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯈꯔ ꯂꯩꯔꯝꯃꯤꯁꯤꯅꯤ ꯃꯈꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯅꯤ ꯁꯤꯅꯤ ꯑꯗꯨꯅ ꯃꯗꯨꯗꯩꯁꯨ ꯃꯈꯣꯏ ꯆꯤꯡꯈꯥꯏꯅꯕ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯁꯨ ꯄꯥꯛꯇꯨꯟ ꯃꯨꯚꯃꯦꯟ ꯍꯥꯏꯅ ꯇꯧꯔꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯁꯤꯅ ꯌꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯊꯣꯔꯛꯅꯤꯡꯉꯤꯕ ꯁꯣ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯕꯂꯨꯆꯤꯁꯇꯥꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯕꯂꯨꯆꯤꯁꯇꯥꯟꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯅꯕꯨ ꯄꯥꯀꯤꯁꯇꯥꯟ ꯒꯣꯚꯔꯟꯃꯦꯟ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯥꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏꯁꯤꯗ ꯆꯥꯎꯔꯕ ꯐꯦꯛꯇꯔꯤ ꯀꯌꯥ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅꯕꯨ ꯐꯪꯐꯝ ꯊꯣꯛꯄ ꯐꯪꯗꯕ ꯑꯩꯈꯣꯏꯒꯤ ꯂꯦꯟꯁꯤ ꯌꯨꯁ ꯇꯧꯕ ꯃꯁꯤꯗꯒꯤ ꯆꯨꯞꯊꯣꯛꯇꯅ ꯑꯩꯈꯣꯏꯅ ꯄꯨꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯆꯥꯀ꯭ꯔꯤ ꯐꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁꯇ ꯌꯥꯝ ꯆꯥꯎꯈꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕ꯭ꯔꯥ ꯑꯗꯨꯅ ꯅꯈꯣꯏꯒ ꯂꯩꯔꯒ ꯀꯥꯟꯅꯗꯦ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯑꯩꯈꯣꯏ ꯈꯥꯏꯗꯣꯛꯆꯈ꯭ꯔꯒꯦ ꯊꯣꯛꯆꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎꯗꯤ ꯕꯂꯨꯆꯤꯁꯇꯥꯟꯒꯤ ꯃꯤꯁꯤꯡ ꯑꯁꯦ ꯃꯁꯤꯕꯨ ꯅꯝꯊꯗꯨꯅ ꯃꯈꯣꯏ ꯑꯁꯤꯒꯤ ꯃꯗꯨꯒꯤ ꯃꯨꯚꯃꯦꯟꯗ ꯊꯣꯔꯛꯄ ꯃꯤ ꯀꯌꯥꯒꯅꯤ ꯀꯞꯈꯥꯏꯅꯔꯤꯁꯦ ꯃꯈꯣꯏꯅꯁꯨ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤ ꯍꯥꯠꯄ ꯃꯤꯆꯝ ꯍꯥꯠꯄ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕ ꯑꯃ ꯇꯧꯕꯁꯤ ꯌꯥꯝ ꯇꯧꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯔꯤꯕꯦꯂꯔꯁꯤꯡ ꯑꯁꯤꯁꯨ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯍꯥꯠꯂꯤꯁꯤ ꯃꯁꯤꯡ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯁꯣ ꯁꯣꯝꯗ ꯄꯥꯛꯇꯨꯟꯈꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯂꯩꯔꯤ ꯁꯣꯝꯗ ꯕꯂꯨꯆꯤꯁꯇꯥꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯕꯂꯨꯆꯤꯁꯇꯥꯟꯒꯤ ꯁꯤꯅꯤ ꯑꯅꯤꯁꯨꯕ ꯃꯐꯝ ꯑꯃꯅ ꯈ꯭ꯋꯥꯏꯃꯛꯇꯒꯤ ꯍꯧꯖꯤꯛ ꯗꯦꯟꯖꯔ ꯑꯣꯏꯔꯤꯁꯦ ꯕꯂꯨꯆꯤꯁꯇꯥꯟ ꯀꯥꯡꯂꯨꯞ ꯑꯁꯤꯅꯤ ꯃꯈꯣꯏꯁꯤꯗꯤ ꯁꯤꯔꯒꯦ ꯅꯥꯔꯒꯦ ꯑꯃꯗꯤ ꯀꯣꯜ ꯕ꯭ꯂꯥꯗꯇ ꯑꯩꯈꯣꯏ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯔꯒꯁꯨ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯑꯩꯈꯣꯏ ꯈꯥꯏꯗꯣꯛꯂꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯨꯚꯃꯦꯟ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯁꯦ ꯃꯈꯣꯏꯅ ꯔꯤꯄꯣꯔꯇꯔꯁꯤꯡꯗ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯁꯦ ꯐ꯭ꯌꯨꯆꯔ ꯀꯔꯤ ꯑꯣꯏꯅꯤ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯝ ꯂꯩ ꯑꯩꯈꯣꯏꯁꯦ ꯑꯟꯗꯔ ꯗꯤꯕꯂꯞ ꯑꯣꯏꯗꯅ ꯁꯨꯝ ꯂꯩꯗꯧꯔꯦ ꯄꯥꯀꯤꯁꯇꯥꯟꯗ ꯆꯟꯕꯁꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯣꯛꯆꯈ꯭ꯔꯒꯗꯤ ꯐꯩꯁꯤꯅꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯗꯤꯃꯥꯟ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯄꯤꯊꯣꯛꯑꯁꯤꯅꯤ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟꯅ ꯃꯁꯤ ꯄꯤꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯁꯤꯅꯕ ꯅꯠꯇꯅ ꯀꯗꯥꯏꯗꯒꯤ ꯎꯄꯥꯏ ꯂꯩꯇꯧꯔꯤ ꯕꯂꯨꯆꯤꯁꯇꯥꯟ ꯃꯤꯁꯤꯡ ꯑꯁꯦ ꯂꯦꯞꯄ ꯂꯩꯇꯅ ꯃꯈꯣꯏ ꯍꯣꯠꯅꯔꯤ ꯕꯂꯨꯆꯤꯁꯇꯥꯟꯒꯤ ꯃꯨꯚꯃꯦꯟ ꯑꯁꯦ ꯉꯁꯤꯗꯒꯤ ꯅꯠꯇꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤꯅꯤ ꯃꯇꯝ ꯑꯃꯗ ꯄꯔꯚꯦꯖ ꯃꯨꯁꯔꯐ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃ ꯑꯥꯔꯃꯤꯗꯒꯤ ꯆꯣꯡꯈꯠꯂꯒ ꯄꯥꯟꯈꯤꯕ ꯑꯃ ꯂꯩꯗꯅ ꯃꯗꯨꯒꯤ ꯃꯇꯝꯗꯁꯨ ꯕꯂꯨꯆꯤꯁꯇꯥꯟ ꯃꯨꯚꯃꯦꯟ ꯑꯁꯤ ꯌꯥꯝ ꯀꯟꯅ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯕꯂꯨꯆ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯂꯤꯗꯔ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯃꯤꯡ ꯅꯋꯥꯕ ꯑꯈꯇꯔ ꯕꯨꯛꯇꯤ ꯀꯧꯕ ꯑꯃ ꯃꯨꯁꯔꯐꯁꯤꯒꯤ ꯄ꯭ꯂꯥꯅꯤꯡꯗꯒꯤ ꯍꯥꯠꯇꯣꯛꯈꯤ ꯃꯁꯤ ꯕꯂꯨꯆ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯤꯗꯔ ꯑꯃꯅꯤ ꯁꯣ ꯄꯔꯚꯦꯖ ꯃꯨꯁꯔꯐꯅ ꯈꯟꯕ ꯃꯁꯤꯒꯤ ꯂꯤꯗꯔ ꯑꯁꯦ ꯍꯥꯠꯈ꯭ꯔꯒꯗꯤ ꯕꯂꯨꯆꯤꯁꯇꯥꯟꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯆꯥꯎꯔꯕ ꯃꯨꯚꯃꯦꯟ ꯑꯃ ꯇꯧꯔꯛꯏꯁꯦ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯈꯥꯏꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯁꯤ ꯂꯦꯞꯈꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯤꯗꯔ ꯑꯁꯦ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯦꯟꯅ ꯃꯩ ꯍꯧꯈ꯭ꯔꯦ ꯈꯣꯏꯒꯤ ꯃꯍꯨꯝꯗ ꯅꯨꯡ ꯂꯪꯁꯟꯕꯗ ꯍꯦꯛꯇ ꯍꯧꯔꯛꯄꯗꯣ ꯃꯗꯨꯒꯤ ꯇꯥꯏꯞꯇ ꯕꯂꯨꯆꯤꯁꯇꯥꯟꯒꯤ ꯀꯥꯡꯂꯨꯞꯁꯦ ꯕꯂꯨꯆꯤꯁꯇꯥꯟꯒꯤ ꯃꯤꯁꯤꯡ ꯑꯁꯦ ꯂꯩꯁꯥ ꯄꯥꯈꯪ ꯂꯣꯏꯅ ꯍꯧꯖꯤꯛ ꯔꯤꯕꯦꯜꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯁꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯗꯨꯒ ꯏꯝꯔꯥꯟ ꯈꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯕꯂꯨꯆꯤꯁꯇꯥꯟꯅ ꯇꯧꯔꯛꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤꯗ ꯏꯟꯗꯤꯌꯥꯅꯁꯨ ꯃꯁꯤꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯕꯁꯦ ꯏꯝꯔꯥꯟ ꯈꯥꯟꯅ ꯍꯥꯏꯈꯤ ꯑꯗꯣ ꯃꯁꯤ ꯆꯨꯝꯕ ꯆꯨꯝꯗꯕꯕꯨꯗꯤ ꯑꯩꯈꯣꯏ ꯈꯪꯄꯣꯟꯇꯦ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯍꯥꯏꯁꯤꯅꯤ ꯑꯃꯔꯣꯝꯗ ꯈꯥꯔꯣꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯈꯥꯔꯣꯝꯗ ꯂꯩꯔꯤꯁꯤꯅ ꯁꯤꯟꯗ ꯄ꯭ꯔꯣꯚꯤꯟꯁ ꯃꯁꯤꯁꯨ ꯆꯥꯎꯔꯕ ꯁꯤꯟ ꯄ꯭ꯔꯣꯚꯤꯟꯁꯁꯦ ꯃꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝ ꯄꯦꯟꯗꯦ ꯁꯤꯅꯤ ꯃꯗꯨꯗꯤ 77% ꯑꯁꯤꯅ ꯏꯅꯥꯛ ꯈꯨꯟꯕꯅ ꯏꯅꯥꯛ ꯈꯨꯟꯗꯅ ꯆꯠꯈꯤꯕ ꯃꯁꯤꯗ ꯋꯦꯜꯊꯀꯤ ꯄ꯭ꯔꯣꯄꯣꯔꯁꯟ ꯂꯩꯇꯕ ꯑꯗꯨꯅ ꯁꯤꯟꯗ ꯃꯨꯚꯃꯦꯟ ꯍꯥꯏꯅꯁꯨ ꯑꯃ ꯂꯩ ꯁꯤꯅꯤ ꯃꯗꯨꯗꯤ ꯁꯤꯟ ꯑꯁꯤꯁꯨ ꯍꯦꯛꯇ ꯈꯥꯏꯗꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯃꯁꯤ ꯇꯥꯁꯤꯟꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯅꯤ ꯈ꯭ꯋꯥꯏꯃꯛꯇꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯍꯧꯖꯤꯛ ꯕꯂꯨꯆꯤꯁꯇꯥꯟꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯣꯝꯗ ꯈꯩꯕꯔ ꯄꯥꯛꯇꯨꯟ ꯂꯩꯔꯦ ꯁꯣꯝꯗ ꯁꯤꯟꯗ ꯂꯩꯔꯦ ꯃꯈꯣꯏ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁꯤꯚꯤꯜ ꯋꯥꯔ ꯃꯅꯨꯡꯗ ꯈꯔ ꯍꯧꯔꯛꯂꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯥꯀꯤꯁꯇꯥꯟꯁꯦ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯍꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯁꯤꯅꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯕꯁꯤꯡꯅ ꯅꯩꯅꯔꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯗꯥꯎꯟ ꯑꯣꯏꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯈꯣꯏ ꯃꯁꯦꯟꯗ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯋꯥꯠꯂꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯗꯨꯅ ꯃꯁꯤ ꯅꯣꯡꯃ ꯐꯣꯡ ꯑꯃ ꯄꯣꯈꯥꯏꯈꯤꯕꯁꯨ ꯌꯥꯏ ꯁꯤꯅꯤ ꯍꯥꯏꯔꯤꯁꯦ ꯑꯣꯏꯈꯤꯗꯕꯁꯨ ꯌꯥꯏ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯁꯨꯝ ꯍꯥꯏꯅꯗꯤ ꯅꯩꯅꯩ